nupi langi ngarang tawkriba adigi akhoi yam angakpani akhoi imai ben chahi yamapsu yawi lamjen chentana khotana aduga yamna thongna piba adigi manipur da natara mahum prithvi bahum pumbada nupi ahanba nupi lan amasung second nupi landa nupi singna pi hiba thongna adigi makoina society sidagi damakta lokapa aduguba thodang mayam dubu respect aduga salute tawjari aduga masigi moment da laikidaba mayam adusu awaba mayam adusu share tawjari habisi ai thamjage masigi selection da khogi ngaragi function ji ani ni amana nupidal memorial complex ta lei mayam katpiraga GP Women College da khogi function do tawbadi lambi thattana bahina function do GP da tawbani madai da khoi chief minister na thambi kib da sai somna thambi kib duaina laina khar lusan bagi na thambi kib do laina lusan kib se thambi kan da sai somna hangbu su yawi khoi se yam toina hai hek haubuda tahuda base masi tahubuda hauhuda ba aduga han ba no manini sis da control tahuda basina sum sanduk pasina laina khare hene hejan kibra khare hene sanduk kibra haibagi question duni hoji manipur ki prajan hangi se aduga akoina hoji yeng jare sina tha tarampan sigi manung se da government kari kari tawkrage haiba ba ani subada hoji kari tawdoino haibase masigi strategy ma masi darkar oi haibji thamjani aduna ne akoigi hoji parliament session ju chathari bina akoigi opposition du thangali aduga mayam na haibada hoji se akoigi tha tarampan da tawkiba mayam government tawkiba masigi white paper amba present to darkar oi adi government security thajan kibda tan hoji phawda hoji somnasu khangbi rangwane akoigi tawrise security thajalakpa adagi aduga adi khwaidi maru abdi akoigi talks wari sanabagi da even ruling party da leriba BJP bo pundaba adagi mathangdana akoigi even prime minister masamang na wasi ngang daba chatningbagi chattaya de masai thodang khaldaba masigi sina achoba factor amasudum oi adagi mathangdana akoigi opposition thagaliba issue mayam da nahan akoigi gorab gogoi ngangi adagi nahan Sabudin ngangi mayam sungang mo system mo ina OIC haba Sabudin OIC na ngang ba da bukhigi yap to na haibada karam kada prime minister manipur lengbi doino hani issue mo laibje aduna prime minister gi intervention prime minister level gi amma awareness amma magi thodang lo dikai di manipur gi problem se solve to bang moi aduna prime minister na silent wari kai magi thodang masana kai to dono do khang dikai di manipur gi issue se loi kiroi haibasima ai thamjage adigi mathangda hojiki sesda khoida yakana pamba masi kana ga daba mana parliament session da dinga sida joint parliamentary committee ama semaga manipur gi matang je phajal leina rati achumba je loi tholakani masi khoida manipur gi MLA mayam adigi manipur gi MP mayam adigi india block ki adiga natra BJP na demand torga joint parliamentary committee amana manipur gi issue da last 19 months ra kadau khrage na pro ama tawba adu tani phajana tholakani aduga masigi 19 months ra kari kai taw khrage ru tor batungda kagi soi khrage taw tari mathangi road me kamane tawdage haiblo chep doi aduna hoji